प्राइमरी मद्रसा स्कूल असिदा महैरोय मरफू हेना महै तमलिबा असिदा सुमनगी ओजा अनि खक लेरंबा असि अंगप फावी पीएसओ ना 2008 तगी लमदम असिदा अफब एजुकेशन पुरकनब खलाव कया लावरबसु मतम मतम की लेंगाक पाइरिबा अमदी डिपार्टमेंट असिदा लेरिबा असौ असंग खुदिंगमकना ngahakki tawsinaba natana thamoi sengna education bu awangba thakta ukhat ningbagi wakhal leite haiba asi mayak laraba khudamni henang ngaglibadi school asigi supnagi classroom ama khak asida staff room su oiramba asi staff room leitabagi lamdam asida newspaper singda maong tana school phagalan si mission gi makhada hapkiba miyam thengna khi adubu supnagi paper wakhak oiramle hin dadi improvement amata leiramre SSA amadi ramsagi makhada school kaya construction tawbagi program annual tawri adubu asigum lava school asida yaramdriba asina wahang ama hangali madudi department da leiriba asau asang sing supnagi Tika tawba nungaibagi mafam building construction tawrabra haiba wahang asini hiram asida PSO na thamningliba wafam adudi atuba matamda award oja sing tharpaga loinana school asigi award pa khudingmak education department na pibidravadi tongan ba khongjang sing sangselakani haiba wafam asi PSO ki maikai dagi thamje class 1 dagi na 5 power classroom amada phamalaga angang sing lai tamni bagi thobak chathri loina na hai ba angang masing cho adum mati chana laibe school ni hai be school asida sumnagi oja ani thotne salairi loina na headmaster kampham posu thambi de adu ma thakta classroom asida staff singi office oisali masi lamdam asida manipur gi oina masi angapa mani haina lobada haiman ba thoi loina na asugumba Sotraba Muslim community the library school asi ngasi paliba government asi su yengjenba khitang wat pagi nami matai aduna maram oraga waliba classroom thu matamda mari leinaba singna sabiu loina na masida PSO singna lokhalakpa school project alansi haiba mission ni matha da lokhalakpa thabak khudimata lamdam masida laiba SMC amadi guardian committee singna mapung phana sagut chagat